Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Chandrayaan 3 gi Bikram lander module ngasi nungkil pung 3 mari chatpada thagi kha meru sarukta mai pak na takre Pradhan Mantri na nungaiba phongdorokle Mukhyamantri Nongthomam Biren hari Manipur thokliba irang asina lanjenaraktuna leiriba mioising masa masagi kul amadi yumsingda amuk anna khunda laitanaba sarkar gi maikaidigi survey tawba loire Ain kaina changsilapa mitop sing khangdopagi thabak chapchana chathagani haina Mukhyamantri Nongthomam Biren singna phongdokre Thakaya Machathakadaba intensified diarrhea control fortnight lising ani kulumdoi ngasi haksel amasung yaife yumbal mantri Dr. Sapam Ranjan Singh na hogdokre amasung Mizoram da hogjik sengoliba railway gi thong ningkhairapadagi thabak suba sinmi kuntaruk sire Chandrayaan 3 mission gi saruk ama oina soft landing Bikram lander module ngasi nungkil pung 3 minute mari tabada thagi kha meru sarukta mai pakna takre जी हाँ आप अपनी स्क्रीन पे देख सकते हैं Thagi laimaida Bikram lander na mai pakna takhiba adubu Pradhan Mantri na hakthengna na yengbagalodena ISRO gi baigyanik singbu thagatpa phongdokki Bikram lander asi pungda kilometer lising taruk yang na chatpani baigyanik singna horizontal position degi vertical angle tanaba honaba minute 15 gi tangkak adubu khwaidigi awaba matam oiki Bikram lander mai pakna takraba matungda BRICS mifam yawnaba Johannesburg ta leiriba Pradhan Mantri na virtually oina jati asigi miyamda pipa warol da hai asigumba ऐतिहासिक ओरबा मिकुप asi ubo phangbada chokthok chaba poi masi anuba bharki mangal amani manghai Chandrayaan 3 gi thagi leimai da mai pakna takiba asida Bharat macha punamangna harau nungaiba phongdokli asigumba chokthok chaba mikup asida Bharat pumbagi miyamna nungaiba phongdokliba asida aisu saruk yari जब हम अपनी आंखों के सामने ऐसा इतिहास बनते हुए देखते हैं तो जीवन धन्य हो जाता है ऐसी ऐतिहासिक घटनाएं राष्ट्र जीवन की चिरंजीव चेतना बन जाती है ये उदयमान भाग्य के आह्वान का है अमृत काल की प्रथम प्रभा में सफलता की ये अमृत वर्षा हुई है हमने धरती पर संकल्प लिया और चांद पर उसे साकार किया और हमारे वैज्ञानिक साथियों ने भी कहा इंडिया इज नाउ ऑन द मून आज हम अंतरिक्ष में नए भारत की नई उड़ान के साक्षी बने Chandrayaan 3 mission mai pakna thagi leimai da takiba aduda Mukhyamantri Nongthomam Biren Singna nungaiba amasung harauba phongdorokle The Chandrayaan 3 mission success not only elevate India's status in space exploration, but also serve as an inspiration for aspiring scientists, engineers, and dreamers across the nation. Such achievements hold great promise for future space exploration endeavors. Indeed, India's achievement with Chandrayaan 3 reinforce the notion that the sky is not the limit, but rather the beginning of a limitless journey into the realms of explorations and discovery. My heartfelt gratitude to ISRO and our scientists for their undeterred efforts to make this mission a historic success. Jai Hind. Chandrayaan 3 mission gi lander Bikram na thagi kha thangba surukta ngasi nungthil asu engam yaudana mai pakna takiba aduda kendra gi mapan thorom amasung shiksha raja mantri Dr. Rajkumar Ranjan Singh na ISRO scientist singbu thagatpaga loinana khongthang ngasi Bharat ki space ki lamda anoba mayon ama phangba ngamle hairi Chandrayaan 3 mission mamang thagi taramari da mai pakna kakhatkibani masigi numit nipu humdoi gi khongchat matungda thagi meru thangba sarukta mai pakna takibani Bikram na thada mai pakna takibaga loinana space research ki lamda Bharat achoba pandup ama yoba ngambaga loinana thagi kha meru sarukta yoba ngamba ahanba leibak Bharat na oire Mukhyamantri Nongthomam Biren hari Manipur thokliba irang asina lanjenaratuna leiriba mioising masa masagi khul amadi yumsingda amuk anna khunda laitahnaba sarkar gi maikaidagi survey tawal loire manghai nauna yum saduna amuk anna khundanaba honariba asida yamdrabada tha manga taruk natraga sahi amadi changlaba yai Imphal iski Sajiwa jail campus ta temporary shelter homes
ꯂꯥꯟꯖꯦꯟꯅꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯅꯕ ꯁꯔꯀꯥꯔꯅ ꯁꯦꯝꯒꯠꯂꯤꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯌꯨꯝꯁꯤꯡꯗ ꯍꯣꯡꯖꯤꯟꯕ ꯑꯁꯤ ꯊꯦꯡꯂꯕꯗ ꯅꯨꯃꯤꯠ 10-15ꯒꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯁꯥꯒꯗꯕ ꯃꯐꯝꯁꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯊꯦꯡꯈꯤꯕꯅ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯅꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯑꯍꯥꯟꯕ ꯐꯦꯖꯀꯤ ꯑꯣꯏꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯏꯃꯨꯡ 100ꯅ ꯂꯩꯒꯗꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯌꯨꯝꯁꯤꯡ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯗꯨꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯃꯔꯥ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯏꯁꯣꯔꯅ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ Siri Biren Hai, pre-fabricated yum tongan ba mapam marida sengwat sagapagi thabak paikali, Bishnupurgi Kwaktada imung Sahum kun lainaba yum sengwali, Soom bungdana imung chanigi, Yaitibi Lokolda imung chamrigi, Aduga Kangpokpidana imung chatret lainaba amasung, Churachanpurana imung chanipan lainaba yum sengatnaba taurang tori. अथुब मतमदा लमदम असिदा महौसागी फिबमदा हंजिलहलगनी हाइबगी थाजब फोंगदोलदना मुख्यमंत्री हाई मसी ओइथोकनब होनबदा राज्य असिगी मियाम CSO चर्च की लुसिंगबसिंग मैरा पाइबी अमदी तोंगान तोंगाबा मिपुंग खुदिमना होनमिनबगी तंगाई फदब लै मांगनाई आइन काइना चंगलप मिटोपसिंग खंगदोबगी थबक चपचाना चथगनी रिलीफ कैम्पता अवा अना तारगा लैरिबसिंग वन फैमिली वन लाइवलीहुड की मखादा इमुंग खुदिंगी लुपा लाख 10 पिनबा लिस्ट खोंगटपा हौरे Maram suksa sada ba pota mada court ki chunna da CM ka pirpa order am ka pirpa order to ki pokhum su pi thriba go men ya ina tra ya di na pokhum su pi dingai marak to ta kari ino khang da ba ma da ta tawrok khiba mayam punma ko awana ta hanba bebam samum khangan da ba mayum makai le hendriba mayam su ishorna class tawbani singa madi tamani da leiriba mission praja innocent mayam ma rehabilitate ta honba aduga moibu khunda laita han bai ba se ko ihan han bai ko gi thawoi honorable union home Minister Amit Shah ji ki khudhang da 101 crores honorable PM ki obita ki thadorak re seng 30 metric ton thadorak tana hujik seng sa war palik tana bai khoi kan honari normal si shanti sima khata na dum thamnu bi damak tai khoi punna ona minasi solution porkani politically aduga ai khoi na sathaga da thabak ai khoi lepoi illegal immigrants khantok biometric log boy khoi sapchana madu bharat sarkar ga punai khoi leptana khoi sathagani मुख्यमंत्री नंगसी खुसिनगबा प्री फैब्रिकेटेड युम द लैगदबा कोंथोगजम अमुसना कौबा नुपी अमना असुमना हाय आई अमुसना कोंथोगजम कौदगिने मेगी तांग अहुमदगी कोइजी लान चेनर अबने खुंद्रा कोंगी लेली के बिरहरी कॉलेज द लैबने जिक्सी सरकार न सी युमजी थाबीरे टेम्पररी होना अखोई युम चांगबा याद्रि बाव साबीरे सरकार न पिबीदन से लैदो जे खोय याम मायरे लोइनबा मांगहौरबा ताउरबा फी अममदेना थोंगा लाक्तरबने अदु सरकार न मतेंग पांगबीदन युजी फावयो खोय चाबा थकोजु फदन चारी फिरोन मनांग कायना दum सेले पांगया पांगबीरायो मखा तानसु दum तौबीरकिनेना खल्ले Manipuri Maitei Association Mumbai Manipuri Solitary Group amasung RPI Atwelegi Secretary Maheshwar Thongnokjamna Chin Kuki Narco Terrorist sing Bharat tegi kandaba yade amato oiba kholawga loinana Chin Kuki Narco Terrorist sing takthokpada saruk yaminasi haiduna Mumbai da pawgi mifam ama pangthokre mifam aduna hayeng Mumbai gi Azad Maidan da mifam ama pangthoknabasu warep lauke tabiriba pawasi Akashbani Imphal degini Thakaya Machatakadaba Intensified Diarrhea Control Fortnight Lisingani Kulumdoi Ngasi Haksel Yaifayumpal Amasung IPR Mantri Dr. Sapam Ranjan Singh na Hogdokre State Health Society National Health Mission Manipur Amasung Rajya Sarkar gi Directorate of Health Services na punna sinduna khong hambagi laina laksin naba thakai palan thauram Imphal gi Kaisam Patalaiba DIPR gi auditorium da hogdoloduna Dr. Sapam Ranjan Singh na hai Haksel ga mari lainaba thabak thauram da department sing maruoina social welfare PICD amasung Haksel Bibak amatoina punna thabak tawminabagi tangai fadaba lay Health system is a role preventive healthcare as well as emergency healthcare. Quick awareness people are there. Role. Tertiary care is a quick another way was young and then the other thing is the awareness. You don't put in the salaga or SK sachet of Biba, not like the zinc tablets Biba take me as Ashas and Anwadies, ANMs and Atoba, Rolama, Lojulobi, Yana, Lobiba, Yama. Urban Public Health Center Sangaipat amasung Lizard Library Wangkai na punna sinduna ngasi Wangkai mayawang lampakta leiba Lizard Library Complex ta lem na laing bagi kem ama pangthokre kem aduda mioi sanga henna layengki
उखरुल जिला दा मिट ngangbagi laina conjunctivitis ki anoba case ahung ngasi thengna ki bagaloina जिला asida hojik conjunctivitis ki nabagi case punna marphuma pan thengnare integrated disease surveillance program gi district surveillance officer ukrul dr thotraiwan julian hai laina asi sandopa thengnaba medical department na school singda awareness program paksana pangthoknaba sille Imphal West amasung Imphal East jila da hayeng ayuk pung mga dagi numidang wairam pung taruk phawa curfew komtokani Thawal jila da hayeng ayuk pung mga dagi numidang pung nipan phawa curfew komtokani Kaksing amasung Bishnupur jila gi oina hayeng ayuk pung mga dagi numidang wairam pung mga phawa curfew komtokani Communist Party of India Manipur State Council linkakibagi sahi humudra mga suba kumon thorom hotel Imphal da ngasi pangthokre thoromada dola sigi National General Secretary D Raja Rajya Sabha gi sadasya Binay Biswam National Council Secretary Dr K Narayan Dr Narana Chingba dol gi luchingba kya saruk yakhi CPIM na Manipur Communist Party linkakibagi Platinum Jubilee numit pangthokli sahi ama chumna pangthokadaba dol linkakibagi kumon palan manungda hanagi dol gi luchingba singi yumda chatuna ikai khumnabu utpa Rajya Sinba tungna Communist Party gi itihas Marxist ki philosophy political economy na singbagi matangda party gi thoram sing pangthokani hairi tabiriba pawasi Akasbani Imphal degini Mizoram da railway gi thong kinthalapadagi thabak suba simi kuntaruk sire Akasbani Paumin hai Mizoram gi kurung turel mathata saba railway gi thong adu ningkhairapadagi maduda thabak suriba sinmising adu sikhibani Hauji phawbada mioi tara taruki haksang phangba ngamle mi kanba amasung tengbang pibagi thabak chathari Pradhan Mantri Narendra Modi na thokdok adu thamoi sokna nungai tabaga loinana Prime Minister's National Relief Fund dagi laikhidaba mioi singi imung manungda lupa lakh anini amasung soklaba singda lupa lising yankai khetri puron oina piragani haina laktokre Uparashtrapati Jagdeep Dhankar nasu thong ningkhaibagi thokdok ta mioi kya laikhidaba aduda nungai taba phongdorakle All Manipur Lady Advocate Association Amlana Manipur hojik thokliba irang asina awaba nanghalaba miyangi kudong chadabasing athuba matamda kohnaba tongan dabi mapan gi memorandum ama Manipur gi Rajyapal Anusuya Uike da ngasi pisenkre memorandum asida yawriba dabi singdi Manipur gi apunba saktam ngangnaba darkar oiba thabak lokhatlu Rajya sigi sing amasum tam animakta chapmanaba ain chanhalu amadi sing amasung tam animakta nupida sathaba crime singi matangda ningthina thigatuna victim singda matik chaba keti pron haibana singba yauri All Manipur Ethnical Socio-Cultural Organization na sinduna Thawal jila gi manung chana leiba Lilong Hauribi College da uchara thabagi thorom ama pangthokre uchara thabagi thorom asi mathang thagi kunmanga phawba chathagani hari Manipur Santi amasung tangdu leitaba puraknaba security forces singna lepa leitana akanba thabak lokotli cherolamada Assam Rifles ki PRO na hai Independence Day matungda security forces na sing amasung tampaki mapam kyada akanba operation chatabadagi anti-social elements sing na chataba ainya da thabak sing laksin bangamle Longmai 1 FC na Nonegi Makwam Part 5 playground na chathariba ahanba Chunthuigai Memorial Knockout Football Tournament laure ngasi sanakiba final match da Longmai 1 FC na Khumji 4 FC bu panjil amasinoda thoiki tournament asida punna team kunna charuk yaki National Physics Committee Indiana Sinduna Asangi Rajiv Bhavan Silchar pangthokiba NPC Mr. Assam Battle of Sep Lisingani Kulumdoida Manipuragi Konthokjam Punsibana Nupagi Classic Body Building the overall champion oirakle mahangna ngasi Development Committee Kodom Pokpi Women Welfare Committee Kondok Pongpi Young Organization Club Total Fitness Gym amasung Three Brother Gym na haraukte amna okay Saireng basingi apunba loop sa lingkat kibagi kumon thorong wangkai maihubam da ngasi pangthokre thorom duda saknareba saireng ba tingbai jam swaran kumar na apunbagi saktam kanbada saireng basingi thodang haiba hiramda wangangki thorom duga mari leinana salgi member kuntra romna Rims Blood Bank amasung Life Saver Manipur ga khusam naduna idan tauke Aroibada Maroiba Pau Chandrayaan 3 gi Bikram lander module ngasi nungthil pung 3 minute mari chetpada thagi kha meru sarukta mai pakna takre Mukhyamantri Nongthomam Biren hai Manipur thokliba irang asina lanjenaruktuna leiriba mioising masa masagi khul amadi yumsingda amuk hanna khunda laita hanaba sarkar gi maikai digi survey tawba loire ain kaina changlak silakpa mitop sing khangtopagi thabak chapchana chathagani haina Mukhyamantri Nongthomam Biren singna phongdokre thakai ama chathagadaba intensified diarrhea control for night lisingani kulumdoi ngasi haksel amasung yaifa yumbal mantri Dr. Sapam Ranjan Singh na hawdokre amasung Mizoram da hawjik sengoliba railway thong ningkhairapadagi thabak suba silmi kuntaruk sire Paulo Jare